Nupana Nupida Yengba Pamjaba 18 Nupagi Pukning Chingjanaba Hotnabada Masing Yamlaba Pot Mayam ama lei Nupina Thawoidaba Adubu Nupadadi Yamna Pamjana Thokpa Nupi Anambana Thajai Nupadi Maruoina Hakchang Amadi Mapan Thonggi Masakta Mityeng Changni Chumi Kharamakhaydi Adubo Masidi Saruk Macha Amani Nupana Yengba Pamjabagi Manungda Asengbadadi Nupana Pukning Changna Yengba Mayam ama lei Hakchangdagi Hendoktuna Nangna Thajagera Thajaroigera Khangbra Haiba Mayamdo Nupana Nupida Yengba Sigi video sida Aikoina Khangni Ngakningai Oiraba Nupana Nupida notice Tawa Adubu video si Haujingaida Ipana welcome Tawjari Aduga Karigumba Anauba viewer Oirabadi like and subscribe Tawiramo Human psychology ga mari lainaba video yengnaba Magi Minok smile Minok se malemi mafam ayamba da khangnai a window to the soul haibadi thawai ubo ngamba thona Minok se yamna maruoiba amani nupagi di nupina khanbadagi di adubu karigino icham chamba semen sajanba yawdraba Minok amana nupibu hena yeninghalliba Chumna nungaiba maithongi expression oibudagi hendokana Minokti mapangal kanba signal thadoi masina phudoi harau nungaiba positive oiba dinaba nungaiba magun wakhal khandrabasu igunna chingjalli nupabu masi Minokna sign khanganbanara loinaba yagadaba mi amani aina natraga ubada Minoktuna nupibu masagi skinda comfortable oi takpanara karigumba kanda thengnaraba noktuna leiba mi amabu wari sajanba hobuda hena laina thokpa masi oi thokpa yabra sigi apikpa ingitsina sambal ningkhaihanba aduga punba yabagi pibam ama semba aduna nangna mathangda kanagumba amagi mityeng attention pamadi masana thanda hangjau nangna Minokki power sijanabra namjabi thakta magi masam nangna ngakpa yai Nupana yengba kanda yan hana uba mayangi marakta amadi magi masamni masi karigino magi texture nanba nandaba magi style natraga mainganda langbaduna oigadra nangi samna sangera tengera natraga anisigi marakta leigera nangna kamaina samgi care loge haibaduna nangi matangda yamna khanghalli Nupana matam chupada khamba ngamdragasu tongan basam khukapki tongan basam machugi oyasu makhoina thagatli healthy oibasam amadi care lobasam masi oithokpa yabra samna mapan thongi phajaba khak natana nangi confidence personality adugi matakta nangi sem saba haiba takpra nangi hairstyle na nangi matangda kari take nangna khumdringaida Mathangdadi nangi samse maru oibra khanba kanda maduna kanagumba amagi mityengbu laksalamba yai magi khujin nangi khujin sembagi art se namanabi khak impress tawnaba nate nupa khaisu yengi toina nangna khanbadagi hena fajana care lauraba khujin se yengba nungaibata natana masina tai nangna mapan thongi oiba apikpa details mayam se nangna care lawi masina kari utke haibada nasagi care laujabagi amadi mapan thonggi oiba pumnamakki presentation gi matangda khanghalli nupana matam chupada comment piraktaba yai adubu makoina khangi amadi thagatli masananba polish tawba khujin masina nangi khujin khak care laubagi natana nangi apikpa punsigi masak khaigi matangdasu nangna care amadi panai haibasu khangali magi voice body language na hena makhol hawi wahidagi aduga nupa khaidi yamna tuna lausanba ngami khitang urakpada masina nupi khaina magi pukning hakchang kamaina loinarige haibado nupina confidence yauna chalibra natraga thajaba wana thajaba amaga loinana chaliba nupido nupada attractive oi maramdi masina magi confidence masana masabu tawribaduda thajai haibado khanghalli aduna wangna leptuna
ꯀꯣꯛ ꯊꯥꯡꯒꯠꯇꯨꯅ ꯄꯔꯄꯁ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯄꯅ ꯅꯁꯥꯒꯤ ꯀꯟꯐꯤꯗꯦꯟꯁ ꯊꯥꯖꯕ ꯍꯦꯟꯒꯠꯄꯗ ꯅꯠꯇꯅ ꯅꯨꯄꯥꯗꯁꯨ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏ꯫ ꯃꯥꯒꯤ ꯃꯃꯤꯠ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯃꯤꯠꯁꯤꯁꯨ ꯊꯣꯡꯅꯥꯎ ꯑꯃꯅꯤ ꯊꯋꯥꯏꯒꯤ꯫ ꯃꯁꯤꯒꯤ ꯆꯍꯤ ꯌꯥꯝꯃꯕ ꯄꯥꯎꯔꯧꯁꯦ ꯆꯨꯝꯃꯤ꯫ ꯑꯦꯇ꯭ꯔꯦꯛꯁꯟꯒꯤ ꯏꯄꯥꯛꯇ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯃꯤꯠꯅ ꯅꯨꯄꯥꯕꯨ ꯂꯥꯛꯁꯟꯕ, ꯐꯥꯎꯍꯟꯕ, ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯃꯤ꯫ ꯏꯆꯝ ꯆꯝꯕ ꯃꯤꯠꯌꯦꯡꯅ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯆꯠꯊꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯥꯏ ꯀꯟꯇꯦꯛ ꯇꯧꯔꯁꯨ ꯁꯤꯒꯤ ꯃꯤꯠꯀ ꯃꯤꯠꯀ ꯌꯦꯡꯅꯕꯁꯤꯗ ꯅꯨꯄꯤꯒꯤ ꯃꯤꯠꯅ ꯄꯨꯛꯅꯤꯡꯒꯤ ꯃꯔꯣꯜ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯗꯗꯤ ꯋꯥꯔꯗꯕ꯫ ꯅꯪꯒꯤ ꯃꯤꯠꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯒ ꯂꯣꯏꯅꯅ ꯂꯪꯕ꯭ꯔꯥ? ꯃꯤꯕꯨ ꯀꯧꯁꯟꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯕ ꯑꯣꯏꯕ꯭ꯔꯥ? ꯅꯨꯡꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ꯫ ꯅꯨꯄꯥꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯕ ꯉꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯁꯦꯡꯅ ꯂꯣꯏꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯐꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯃꯥꯒꯤ ꯃꯨꯠ ꯀꯌꯥꯝ ꯇꯣꯏꯅ ꯅꯪꯅ ꯋꯥꯈꯜ ꯋꯥꯕ, ꯁꯥꯎꯅꯤꯡꯕꯒꯤ ꯐꯤꯂꯤꯡꯁ ꯐꯥꯎꯕꯒꯦ? ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯃꯥꯌꯣꯛꯅꯔꯤꯕ ꯆꯦꯂꯦꯟꯖ ꯃꯌꯥꯝꯗꯨꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯅꯦꯛꯁꯟ ꯑꯃ ꯊꯤꯔꯗꯤ ꯅꯤꯡꯁꯤꯡꯉꯨ, ꯅꯨꯄꯥꯗꯤ ꯈꯪꯒꯜꯂꯤ ꯃꯤ ꯑꯃꯒꯤ ꯃꯨꯠꯄꯨ꯫ ꯅꯪꯒꯤ ꯃꯨꯠꯀꯤ ꯃꯇꯥꯡꯗ ꯂꯥꯛꯄꯗ ꯅꯪꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ, ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯦꯇꯤꯇ꯭ꯌꯨꯗ ꯑꯣꯏꯔꯗꯤ ꯃꯁꯤꯅ ꯃꯤꯕꯨ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯐꯖꯕꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯦꯇꯤꯇ꯭ꯌꯨꯗꯇꯒꯤ ꯍꯦꯟꯗꯦ꯫ ꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯅ ꯋꯥꯈꯜ ꯋꯥꯕ, ꯁꯥꯎꯅꯤꯡꯕ ꯁꯛꯇꯝ ꯑꯣꯏꯔꯒꯗꯤ ꯅꯪꯒ ꯀꯅꯦꯛ ꯇꯧꯕ ꯌꯥꯕ ꯃꯤꯈꯩꯗꯣ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯈꯤꯅꯤ꯫ ꯅꯪꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯒꯗꯤ ꯃꯁꯤꯅ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐ꯭ꯔꯦꯁ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯅꯪꯅ ꯐꯤꯂꯤꯡꯁ ꯗꯥꯎꯟ ꯑꯣꯏꯕ ꯃꯇꯝꯗ ꯈꯜꯂꯨ, ꯃꯁꯤꯅ ꯅꯪ ꯈꯛꯇꯗ ꯆꯩꯊꯦꯡ ꯄꯤꯕ ꯅꯠꯇꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯁꯨ ꯁꯣꯛꯍꯜꯂꯤ꯫ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯆꯤꯟꯕꯥꯜꯁꯤ ꯋꯥ ꯉꯥꯡꯕ ꯈꯛꯀꯤ ꯅꯠꯇꯦ, ꯃꯥꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨ ꯑꯣꯏ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯒꯤ꯫ ꯊꯣꯛꯅ ꯅꯧꯅ ꯄꯥꯝꯍꯟꯕ ꯃꯤꯅꯣꯛ ꯑꯃꯅ ꯃꯤꯕꯨ ꯅꯅꯥꯛꯇ ꯅꯛꯁꯤꯟꯍꯜꯂꯤ꯫ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯆꯤꯟꯕꯥꯜ ꯂꯦꯡꯕꯒꯤ ꯃꯑꯣꯡꯅ ꯅꯨꯄꯥ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯂꯥꯛꯁꯟꯕ ꯉꯝꯃꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯦꯡꯅꯔꯕ ꯅꯨꯄꯥꯕꯨ ꯅꯅꯥꯛꯇ ꯀꯧꯁꯟꯕ꯫ ꯅꯨꯄꯥꯅ ꯇꯣꯏꯅ ꯅꯤꯡꯁꯤꯡꯕꯗ ꯅꯨꯄꯤꯒꯤ ꯆꯤꯟꯕꯥꯜꯁꯦ ꯅꯨꯄꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ, ꯅꯨꯄꯤꯗ ꯄꯛꯆꯕ ꯑꯃ ꯑꯣꯏꯅ ꯎꯏ꯫ ꯆꯤꯟꯕꯥꯜꯒꯤ ꯀꯂꯔ ꯀꯟꯗꯤꯁꯟꯅ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯄꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯥꯡꯁꯪ ꯉꯥꯡꯕ ꯆꯤꯟꯕꯥꯜꯅ ꯃꯥꯒꯤ ꯊꯧꯅꯥ, ꯀꯟꯐꯤꯗꯦꯟꯁ, ꯑꯗꯨꯒ ꯆꯝꯇꯛ ꯇꯧꯕ ꯄꯤꯡ ꯃꯆꯨꯅ ꯊꯣꯠꯅ ꯅꯧꯅ ꯐꯖꯕ꯫ ꯑꯗꯨꯅ ꯅꯪꯅ ꯃꯊꯪ ꯃꯄꯥꯟ ꯊꯣꯛꯄꯗ ꯈꯜꯂꯨ, ꯅꯪꯒꯤ ꯆꯤꯟꯕꯥꯜꯅ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯍꯨꯍꯟꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯅꯪꯒꯤ ꯑꯆꯝꯕ ꯃꯤꯅꯣꯛ ꯅꯠꯇ꯭ꯔꯒ ꯆꯤꯟꯕꯥꯜ ꯈꯤꯇꯪ ꯇꯨꯝꯊꯣꯛꯄꯒꯤ ꯃꯇꯧꯅ ꯇꯨꯡ ꯀꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯏꯐꯦꯛ ꯂꯩꯍꯟꯕ ꯉꯝꯃꯤ꯫ ꯅꯨꯄꯥꯅ ꯅꯪꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯗꯤꯖꯥꯏꯅꯔ ꯕ꯭ꯔꯥꯟꯗ ꯃꯃꯤꯡ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯐꯦꯁꯟ ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯁ꯭ꯇꯥꯏꯜ, ꯐꯦꯁꯟꯅ ꯅꯪꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯤ, ꯑꯗꯨꯒ ꯃꯑꯣꯡ ꯇꯥꯅ ꯅꯪꯅ ꯐꯤꯔꯣꯜ ꯁꯦꯠꯇꯣꯛꯄꯅ ꯅꯪꯅ ꯅꯁꯥꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯃꯁꯛ ꯑꯃꯗꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯀꯦꯌꯔ ꯂꯧꯏ ꯍꯥꯏꯕꯗꯨ ꯇꯥꯛꯏ꯫ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯁꯦꯠꯂꯤꯕꯗꯣ ꯃꯇꯝꯒ ꯆꯥꯟꯅꯕ ꯌꯛ ꯂꯥꯎꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯇꯥꯕ ꯐꯤꯔꯣꯜ ꯁꯦꯠꯂꯁꯨ ꯃꯗꯨꯅ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯇꯥꯛꯏ꯫ ꯅꯪꯅ ꯃꯆꯨ ꯑꯌꯥꯛꯄ ꯁꯦꯠꯄꯗ ꯀꯟꯐꯤꯗꯦꯟ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯆꯝꯕ ꯃꯆꯨꯒꯤ ꯐꯤꯔꯣꯜ? ꯍꯥꯏꯔꯤꯕꯈꯩꯁꯦ ꯐꯤꯒꯤ ꯋꯥꯈꯛ ꯅꯠꯇꯦ, ꯁꯤꯗꯤ ꯅꯪꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯄꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯅꯪꯅ ꯁꯦꯠꯂꯤꯕꯗꯨꯅ ꯅꯪꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯥꯒꯤ ꯀꯃꯟ ꯁꯦꯟꯁ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯒꯦꯔꯥ, ꯅꯨꯄꯥꯅ ꯈꯪꯏ ꯅꯨꯄꯤ ꯑꯃꯅ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯂꯧꯕꯒꯤ ꯐꯣꯡꯗꯣꯛꯄꯗ꯫ ꯃꯄꯥꯟꯊꯣꯡꯒꯤ ꯐꯖꯕꯅ ꯍꯧꯔꯛꯄꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕꯒꯤ ꯃꯒꯨꯟꯅ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯂꯥꯛꯁꯤꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯡꯒꯤ ꯃꯔꯤ ꯊꯝꯅꯤꯡꯕ ꯑꯃꯗꯗꯤ ꯁꯤꯒꯤ ꯃꯒꯨꯟꯁꯦ ꯃꯄꯨꯡ ꯐꯥꯕ, ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ, ꯊꯥꯖꯕ ꯌꯥꯕ ꯐꯥꯎꯍꯜꯂꯤ꯫ ꯁꯤꯅ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯊꯦꯡꯅꯔꯕ, ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯧꯁꯟꯕ ꯉꯝꯗꯕ, ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯤ, ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯅꯤ ꯃꯁꯤ꯫ ꯑꯗꯨꯅ ꯀꯃꯟ ꯁꯦꯟꯁ ꯌꯥꯎꯕ ꯅꯨꯄꯤ ꯑꯃꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕ ꯈꯛ ꯅꯠꯇꯅ ꯔꯤꯂꯦꯁꯟꯁꯤꯞꯄꯨ ꯃꯔꯥ ꯆꯦꯠꯍꯜꯂꯤ꯫
Magi hakchangi shape. Hoi nupana nupigi body shape ta mityeng tai. Adubu nupani interest lauribadudi fajabagi yumfam oiriba machaksing dukhap nate. Size si oigadabani natraga society gi matungina sina yai haiba nate. Adugi mohutta nangi body shape na signal pi nangi hakchang pumbagi healthy oibagi chang pangal kanba hakchang khingba amadi naha oibagi lamchat masina nupagi mityeng chingjalli maramdi masina khangalli pungning hakchang nungaina leiba miyoibagi evolution ga mari leinana nature da yauraaba adubu nupana nupida yengba mityeng anambana chumna yengba oi phai phatte thidabida nupana mityeng changi tongan tonganba body gi shape amadi size magi top topa magun leijai khallaga magi confidence nangi confidence si nung khaki nate masidi nangna mapal thongda uthokpa dusuni masina nangbu mina karam haina uhange lepi nangna wahi amata phongdok chungaida nupana nangi confidence uba phangi nasana nasabu karam haina loinaraga chatli nangi achetpa amaga loinana tawbe handshake amadi nangi direct oiba mityeng hairiba mayamsina nasana nasada thajabagi respect tawbagi amadi nasagi oijaribaduda penjabagi masina nangi attractive oibagi chang hengatli sina tungkoina nangi fajaba impression ama laihawi amadi nangi maigeida mi mayangi puning chingjalli magi manam nupadi yana manam khangi aikoina thajarubadudagi hena aduna masina yamna achawa lol ama lawi attraction gi matangda nangi pamjaba perfume manam oigera natraga mahusagi oiba nangi skin gi manam nangi manam sina tungkoiba impression ama mangonda lehawi nangna manaktagi chatkrabasu nungaiba amana manam haibase yamna mapangal kanba ama oi ningsinghanbada kaigumba kanda thengnaraba haiphet manaba manam amana khudakta nangi haukiba punsigi matang amabu ningsinghanba sigi phenomenon sina maram oiraga nupana khangi nangi top topa manam kamaina tawge haibado masina phawali nungaiba feelings apamba natraga haukiba matambu ningsinghalli punamak sina maram oiraga nangi manamse nangi maru oiba saruk ama oi mingonda pamanba thawai yohanba phawanbagi masina nakhoi anigi marido hena haksan halli magi attitude nangi personality amadi nangna mi ataibu kamaina treat tawge haibasisu miyangi mityeng tai masina maram oiraga tungkoiba nangi impression ama lehawi nangi akoibada leiriba miyamda nupi amagi attitude na minungsi thauja leiraba natraga pukphattaba oiraba masina nupana nangbu kamaina uge haibaduda ahongba ma purai nupadi mahusana positive oiba pami nupina positive oiraba minungsi chelaba masigi magunsina nupagi pukningbu manakta chingjalli ona tainabada negative attitude na miyambu nanaktagi lapthohalli maramsina nupigi positive oiba attitude sina nupagi mityeng ohelli amadi mari hena nakshanahalli magi charisma su puning chingjalli amadi miyam tinba matamda lairamba drisha hongdohanba ngami mayam tinba saba punbabu magi matik magunna ngalhanba ngamba mi loinaba haiba sina khudakta miyangi pukningbu chingjalli charisma haibasidi mapan thongi sawong sada khaki nate masidi nangna mibu value lei feel tawhanba amadi mibu thagatpani masi tawbasina mari semgatli amadi nangi confidence loinaba nungaibaduna mibu nanakta chingjalli nangi akoibada leininghalli nungsiba tinaba thamba pambra nupana karigumba mari ama sagatpa yagadra haibase sense tawba ngami nupida mityeng thamba matamda karigumba nupi amada mari sagatpa yabagi matau urabadi nupabu manakta chingjalli masi nattabida nupi amana masabu guard tawbagi matau uragadi masina sambal athengba ma marakta lehalli khandana yengo icham chamba minok amana mi anigi marakta tinaba nungsibagi mari sagatpa ngami magi voice sidi nangna ngangbaduda yawba wahi du khapsi nate masidi nangi wahi phungdopagi mawong dusuni nupana mityeng changi nupigi voice ki tonda
माना पामजना सिजनबा वाही अमदी वारी सानबगी स्टाइलदा फजबा ताबा नुंगाइबा वाहीना मीबु मनाक्ता कौशल्ली अदुमना यामना साप ओइबा हाइनदबा मवोंगी वॉइस टोनना मीबु मनाक्तगी लाथोहल्ली नंगी वाही वॉइस की टोनदी कमदोवी मीबु हेना नक्सनहंदुना मरी सागतहनब्रा नत्रगा अथिंग अपनबा पीबा ओइहनब्रा मरी सागतपदा मागी सोशल सर्कल नंगना कना कना लोइनरिगे हाइबसिना नंगी मतंगदा यामना खंगल्ली नंगी अपाम पामदगी मतंगदा नुपाना मसी यामना थुना खंगबा ngami kana kana loinarige haibado amadi yamna langba nungaiba pamba miga loinabra natraga yamna chikna close friends kharaga loinaba pambra haibado nangi social circle na nupana nangbu kamaina tarongani haibado khangali nangna chumna friends kaiga lamthokpa pamba mira natraga nabuduna nangi personality khangali amadi nupana nangse another relationship ama sengutpa yani yaroi haibase yengbada genuine oiba nupana nupigi mahusagi fajababu mijeng tai pamjai thagali semjin sajinba yaudraba hojiki matam sidadi fajaba hengatnaba cosmetic surgery pangthoknari adubu nupi khaina khangadabdi ka henjanna semjin sajinbana ona tainabada hena fajabagi magun antahalli chummi ana ayek asok apan yaurpana cosmetic surgery tawba tangai fadaba matang lai adubu henjanna simjin sajinba diphatte aduna moderately oina tawbuna phajai isada awatpadu mengkhatnaba punamaksi oirasu nupina magi asengba khanghanbaduna phai maramdi nupada nangi khusemgi leiteng dugi marumda nangi asengbabu khanghanbana nangi thamoi sengba minamdaba nature du ulli thamoi sengbadagi hena phajaba leite